Lakhipuronline puthokchaba July ki tang 19 ningthaukaaba numit ki Khomjinba Pao tabirasi. Ahanbada maruoiba Pao Nongthang leima Bontarapurna chahi gi mifamlen pangthokpaga loinana akhannaba miyoi singda ikai khomnaba utkre khun gi ming onbagi matangda Khuman Club Lakhipurna mifamama pangthokre. Spain da pangthokadoriba International Futsal Cup da saruk yarukadaba India gi team da Assam dagi sanaroi amadi official sing khalakre. Kaisamthong kabui khulbu rongmai khul haina phongdokhibabu kanna yaningdaba phongdokre amasung kang tournament da LEC Babupara amadi MNC Ningthempam final da sanaragani. Haujik mapungoiba Pao tabirasi. Nongthang leima Art and Cultural Organization Bontarapur Kasarna Senduna Kunipan Suba Chahigi Mifamlen Pangthokibaga loinana akhannaba miyoi singda certificate amadi kudol pot piduna harau tayamba phongdokre. Bontarapur Auditorium da ngarang nongmaijing numita pangthokiba thoramda Haurongbam Bimol Singh Lupki President Ngangom Joykumar Singh President Manipuri Sahitya Parishad Assam Haurongbam Obanandra Singh Natya Bhushan Jyotish Samrat Saikhom Kamlakanta Singh Advisor Amsu Sinam Menjor Singh President URDS Bontarapur CH Kanta Singha President Pensioners Association Bontarapurna Mathangsina Mifamapu Athoiba Mithung Amadi Ikai Khumnaba Mithung Oina Daista Phamki Lupki AGS L Dorendra Singh Hana Taramna Okpagi Warol Piki Thauramgi Nungi Oiba Warol Amadi Chahi Gi Paudam Lupki General Secretary L Bimol Singh Hana Lanthoki Thauronga Mari Lainana Lubasigi Ahanba Oina Nongthang Leima Magazine Phongki Tungda Ikai Khumnaba Utpagi Thauramda Manipuri Sahitya Parishad Imphalna Ustad Devo Selgimana 2022 Pikraba Haurongbam Basanta Singha Dazzle Missers India World 2022 gi second runners up ki title Phangkhrabi Loinana Missers Assam title Dr. Chabungbam Puspita Singha Dr. Oinam Anandini Singha Dr. Sinam Ongbi Yumnam Ibecha State Awardee KH Syamkishore Singh amasung N Manihar Singh aduga sanaroi singi manungda Mapan Suba National Dragon Boat Race Championship 2022 da gold phanglakhraba A Ashok Kumar Singh Taratere Suba Senior State Fencing Championship 2022 da gold phanglaba Moirangthem Namnanba Indo-Nepal International Youth Futsal Cup 2022 da runners up takiba N Nganthoiba amasung Extreme Fighting Championship 2022 da gold medal phanglakhrbi Salam Saritana Chingbada ikai khumnaba utki aduga chahi asigi SSLC amadi higher secondary parikhada ahanba thakta mai paklakhraba Bontarapur gi mahairoi sing amasung chahi asigi SSLC parikhada Manipuri subject ta khwaidagi mark wangna phangkhraba mahairoi sing dasu kudol pot piduna harau tayamba phongdokhi. Nongthang lima Art and Culture na aibu ngasi numisida tara nawokbagi thauram ama pangdokkiba si aigi oinadi ngasigi numisi khwaidagi nungaiba numit amani aina ai miyamgi mafamda thamjari pokpadasu sibadasu changlaba aikoigi inatki oiba oja guru sing ahlama lai guru na tawiramba culture asi hauji mami samdarakpagi mami ama yamna chauna mangna uba phangi angang singda aikoi tana thana ba yadro pot asi liklam khajiktang morgasu lairik ka loinana chalhaningi masigi maram sida haugalak leba akoigi lairiba oja guru sing ahalaman singna magi yumdagi hana haugadamni guardian singna angang singda school dagi halaklabasu aikoigi are madam mobile paidana matam mahandana leibagi mahauta tanna thana ba yadraba koi culture asibu khajik tang morgasu mami sami khaji phaman ba taragadi tungda hogalagriba generation singda mayo je sum mari samdagi dana songadrai bagi wafam masai thamjage si nongthang lebana ibu ikai khunubai da makta kobi da poi da makta thagachari
amadi tinbira mayam punam boina puramjari aina award lojara pose second runners up in Dazzle Mrs India World 2022 amadi winner of subtitle Mrs Assam 2022 mathang chahida Mrs Universe selection oire adu Korea da oini Seoul da ai bondrapur sum pok pachabani bondrapur sum chawbani nongthang laimana ai ha ki thesis ima sinura bi amadi ni themni bi tulrajida nipri protagonist ki saktam naina basida ikai khunna bibirak pasi gi damakta ai hangna nongthang laimagi loop singbu haininga leitana thagachari aigi thesis asigi maming ima sinura bi haiba thesis asida jawriba novel asi masida ai BM Vaisnam bagi haininga leitaba jawraba khudol ama tambiri masida ai hangna haijining madi hawala uliba maheroi sing asida ai hangna haijining madi nakoina bhai masing ning thijana tamaga awang ba thak akoina ngasi phangjari ba PhD ki degree asi phangnaba hona janaba gi damakta singjari masigi awang ba thak asi gi tanja asi jorokpa matamda maheroi singda warabasu wana masiga loinana iroina duna chatliba nungaida bi ichela ma lei haibase ai ha isama su phangjarabnina tangbalai ba maheroi singda jasu phangnaba gi damakta ai hangna haijining National Eligibility Cum Entrance Test NEET UG 2022 ngarang leibak asigi manung amasung mapanda leiba center lising ahum makhai da pangthokre kumsi chahina khwaidagi yamna candidate lakh 19 lising humbutrani thoina parikha phamki masigi manungda nupi candidate lakh 13 yauki Khuman Club Lakhipurna Sinduna miyamgi oipa mifam ama ngarang July gi tang 13 nongmaijing nimita club asigi sanglenda mifam ama pangthokre hairiba mifam asida handakta Assam lenga ki cherol amagi matung ina khunama ming onthok ningba leiragadi onthok payagani haibagi matangda khana nainaki mifamda Khuman Club ki president Ingudam Tarun Kumarna mifam mapu aduga Lakhipur Municipal Board ki vice chairman Laisungbam Robindro Haurongbam Keso Ingudam Binodna guest of honor aduga A Pradeep M Sarat M Ajit L Dinamani K Brijun P Birahari P Bimoljit K Bimol loinana Lakhipur Khuman gi Khunja Singh Saruyaki mifam asida hojik leiriba Punagrambu Khuman haina revenue village da onthoktuna athuba matamda mari leinaba singda memorandum piba haina warep lauki aduga masagi address iba matamda su Khuman haina hapinaba su Khuman Club ki general secretary Ingudam Dijendrana mifamda appeal tauki July gi tang 13 Rising Race Foundation NGO Sonai Chandpur gi director Laisram Poraiton Singha amadi manager F Bikramjit Singh gi luching makhada NGO asigi member singa loinana mifam ama pangthoktuna lakliba August gi tang 13 dagi September gi tang 3 phawba chathaga doriba Ganesh Chaturthi puja gi matangda warep lokhibaga loinana puja asida miyamna saruk yabinaba NGO asigi maigei dagi nolokna ningsinglakli Spain gi Tenio da lakliba September gi tang ani dagi manga phawba pangthok doriba Tenio International Futsal Cup 2022 da saruk yarugadaba India gi team da Assam dagi sanaroi ahum ngangom kanba Sagolsem Deepak Yengkhom Dayamanta amadi official oina South Asian Futsal Association gi vice president amadi Indian Soccer Futsal Federation gi executive member oiriba ngangom Brajakishore amadi Assam Soccer Futsal Association gi advisor oinam Biramani khalakle haina Assam Soccer Futsal Association gi working secretary ngangom Brajakishore khangalakli Kaisamthong Kabui Khulbu Rongmai Khul haina phongdokhibabu kanna yaningdaba phongdorokre Thaina dagi leiraklaba Kaisamthong Kabui Khulbu Rongmai Naga Council Manipur RNCM na tha sigi tang 15 da pauche amada Rongmai Khulni haina phongdokhiba adu yamna laibak thibani amasung Manipur gi puari da Kaisamthong Kabui Khul haina leiriba adubo Rongmai tapsilibasi Manipur gi history bu lanna uhonna basinbani haina lawroidabagi maram leite maramaduna RNCM na athuba matamda miyamda sengdokadabani haina Kaisamthong Kabui Thaubai gi khulakpa lungpuiga renmai na thadorokpa cherol amada phongdorokle cherol asina hai haukiba July gi 13 da Kaisamthong Kabui Community Hall da
रोंगमई नागा काउंसिल मणिपुर RNCM सिंगी ओइबा कंसल्टेटिव पिफम अमा पांगथोखि मिफम अदुगा कैसामथोंग कबुई कुलगा करिगुंबा हिरम अमत्तदा मरी लेनदे मखोइना कम्युनिटी हॉल अदुखक वाइखिबनी कबुई कुल सिंह थाइना निंगथौ पानबा मतमदा चंद्रकीर्ति महाराजना कंगलादा निंगथौ ओइना पालंबा मतमदा बेंगुन खोंगनबगिदमक बेंगुन खोंगबा मियोइ सिंबु थिगतुना बजाइवालागिदमक कैसामथोंग कबुई कुल असिदा लयनखि मदुदा यावरंबा मियोइ सिंग अदुदी मरेंग जिनांग कबुई नुंगनांग कबुई सेकांग कबुइना चिंगबा सिंबु कौखतुना कैसामथोंग कबुई कुलदा लयनखि मतम अदुदा भागीरथ कबुइबु महाराजना बेंगुन मास्टरगी फंपीदुना बेंगुल खोंगबगी थबक चथानखि मतम अदुदा मैतै सिंगदी बेंगुन खोंगबगी थबक तौबा यादे हाइना निंगथौना थिंगबा मरमना मणिपुरदा कैसामथोंगी कबुई नतना बेंगुन खोंगबगी थबकता हैबा याउदे लैबाकी हराव कुमै निंगथौगी फमनाइबा सिंगी थौरम सिंगदा कैसामथोंग कबुई खुलगी बजाइवाला सिंग लैबाकी थौगुल तौदुना लाकपनि हाइना चेरोल असिना मखाताना फोंदोरकले जीरी न्यूज नेटवर्क JNN गी चीफ एडवाइजर सु ओइरिबा के शरद कुमार सिंहबु मणिपुर बिल्डिंग एंड अदर कंस्ट्रक्शन वर्कर्स वेलफेयर बोर्ड की चेयरपर्सन होना खलकपदा मणिपुर की चीफ मिनिस्टर N बीरेन सिंह BJP मणिपुर प्रदेश की प्रेसिडेंट A शारदा देवी लोइनना BJP सेंट्रल लीडर सिंह मफमदा जीरी न्यूज नेटवर्क कमिटी की माइगीदगी हराव नुंगाइबा फोंदोरकले सोरोक अतिंगबी यूथ क्लब SAYC न सिंदुना हिलगाट मनिंगलेकाय कम्युनिटी हॉलदा थासिगी तांग अहुमदगी हौदुना कांखुट निपान सरुग यादुना चथरगलिबा अहानबा हिलगाट GP मिक्स कांग टूर्नामेंट 2022 जिरीबामगी ngarang nongmaijingda MNC निंगथेम्बम अमदी इचेल क्लब दिबोंग टीम अनिना सानाखिबा अनीसुबा सेमीफाइनल मैचदा MNC निंगथेम्बमना टॉस ngamduna कांग कापा हौकी अदुगा इचेल क्लब दिबोंगना माइगे खनखि सानाबगी अपीबा मतमदा MNC निंगथेम्बमना इचेल क्लब दिबोंगबो पांजल 13 निपानदा माइथियानखि मैच असिदा ई देवान सिंहना अंपायर की थौदांग लौबिखि टूर्नामेंट असिगी अहुमसुबा पोजीशन की दमक हयेंग लेपाक पोकपा नुमिता हिलगाट GP कांखुट अमदी इचेल क्लब दिबोंग सानागनी अदुगा फाइनल मैचना LAC बाबुपरा अमदी MNC निंगथेम्बम सानागदौरी आसाम दंगर कोविड की अनुभव केस चामगा 94 थेंगनख्रे आसाम की एक्सेलरेशन न पुथोखिबा मीडिया बुलेटिन दा अपुनबा सैंपल 1900 चांगिंग तौबदा मियोय चामगा 94 की मसादा पॉजिटिव ओइबा थेंगनखि पॉजिटिव ओइबगी चांग चादा 10.38 ओइखि मणिपुर दंगरांग कोविड के अनुभव केस 63 थेंगनख्रे राज्य की एक्सेलरेशन न थोपा चेरोलमा दंगरांग कोविड की सैंपल 440 चांगिंग तौबदा मियोय 63 की मसादा कोविड पॉजिटिव ओइबा थेंगनखि पॉजिटिव ओइबगी चांग चादा 12 ओइखि अरोइबदा मरोइबा पाव अमुखन्ना नोंथांग लेमा बोंतरा पुना चाही की मिफमलेन पांगथोकपगा लोइनना अखन्नबा मियोय सिंगदा इकाई खोमनबा उठख्रे खुनगी मिंग ओनबगी मतंगदा खुमन क्लब लखीपुरना मिफम अमा पांगथोकरे स्पेन दा पांगथोकदौरिबा इंटरनेशनल फुटसल कपता सरुक यारुकदबा इंडिया की टीम दा आसाम दगी सानारोय अमदी ऑफिशियल सिंग खलखरे कैसामथोंग कबुई खुलबु रोंगमई खुल हाइना फोंदोखिबबु कन्ना यानिंगदबा फोंदोखरे अमसुंग कांग टूर्नामेंट LAC बाबुपारा अमदी MNC निंगथेम्बम फाइनल दा सानारगनी लखीपुर ऑनलाइन YouTube चैनल की खोमजिनबा पाव संदोकचबा ngasi gi oinadi matang asida loijare।